Malemgi Oina Ngasi, computer Shijinnaba Yadabadagi, aircraft kaya Paiba Yakhidre, flight rebook toba amadi refund tobagi thabaksu Yakhidre haina Indigo Airlines na hare, masi ekoina control toba ngambagi wang madani haina phongdoke, Indigo flight 192 cancel tokre, Indigo na phongdokpa matung ina Microsoft Azure da network yadabagi fibam ama hojik mayoknari hare, check-in da matam changani amade queue yamna sangna leplagane, Indigo gi digital team na Microsoft ka khonaduna masi athubada loisinana ba khonari hare, Delhi International Airport ke matung ina check-in tawbada amasung baggage counter singda matam yamna sangna ngai halle amade display board ta flight information piba yakhidre haina passenger singna social media da complain tawnarakli hare, budget carrier SpiceJet amasung Akasa su makhwagi network ta online check-in amasung boarding process ta yadabaga loinana manual mode oina sijinari hare, Civil Aviation Minister Ram Mohan Naidu na phongdokhiba matung ina matam thintahanba sina maram oiraga nungaitaba fibam mayoknariba passenger singda minungsi utuna ehenba famnaba mafam ising amasung chananaba pinanaba airport authorities amasung airline singda khangankre hare.